ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯁꯤꯟꯀꯨꯀꯤ ꯃꯤꯖꯣ ꯖꯣꯃꯤ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯕꯤꯅꯕ MLA 10ꯅ ꯇꯛꯁꯤꯜꯂꯛꯂꯤ MLA 10ꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯋꯥꯈꯜ ꯇꯥꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯝꯅ ꯐꯣꯡꯗꯣꯛꯂꯤ ꯁꯨꯗ ꯂꯩꯕ ꯂꯥꯂꯧꯂꯨꯞꯁꯤꯡꯒꯤ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯇ ꯀꯦꯗꯔ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯃꯁꯤꯡ ꯋꯥꯠꯅ ꯂꯩꯕ ꯊꯦꯡꯅꯔꯦ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 63 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ amadi district tarada open market sale hangdoktuna miyoi amamamda seng kg tara leingakna lepa mamalda hayengdagi phangalagani haina KFNPD minister L Susindrona lauthokre Kurumzari Times of Manipur ki prime time news media tabrib singbu taram noksari hauji pau sandongna pisari Sinkuki Mizo Zomi Hill Tribal Sing Makatana Manipur gi saruk ama oina leipa ngamnaroi tongan by administration ama lingduna Manipur ga yumlo na by state ama oina leizerage haina MLA 10 na khojek piduna thadrokpa serol amana phongdrokli tongan by state ama oina leizerage haina thadrokpa serol aduda khojek piragliba MLA sing adudi Sai 2 AC gi MLA Haut Kholet Kipken Tipaimuk AC gi MLA Nursanglur Sanate Saikol SC के MLA Kim Neo Hauke Bhan Singh, Tengnopal SC के MLA Let Pau Hauke, Sursanpur SC के MLA LM Khaukte, Henglep SC के MLA Let Zamang Hauke, Singat SC के MLA Sinlunthang, Saikor SC के MLA Paulian Lal Hauke, Kangpopi SC के MLA Nemsak Kipgen Amadi, Thalon SC के MLA Vunjagil Baltene. Seron asina makatana hai me ahumdagi haukiba Kanglup Maselgi Irangda Estelengang na Sinkuki Mizo Zomi Hill Tribe Singi Mayokta Leiduna majority furup oiriba Maitei Singi Maikai de Leptuna Manadaba meeting ama yengli Masina maram oiraga MLA Minister Police Amadi Civil Officer Sing Yauna Misam Fauba Lemna Thadrei Maram aduna khojek piriba MLA Sing asina miyamgi mahut sinduna Manipurdagi tongan tananaba honabani Masigidama political constitution ama pangthoklaga Makhataba Khong Thang Sing Paikalagani Hari Manipur Lengak na Tribal Sing Ngakpi Senbiba Ngamdabana Union of India da Tonganba Administration ama pibiduna Manipur ga yumlo na ba state ama oina pibi na ba MLA 10 na khojek piduna thadrokpa serol asina apil tarugli Government of India da Manipur Lengak ki MLA 10 na khojek piduna tonganba administration amagidamak demand tawriba se wakhal tadabagi thawongni haina coordinating committee on Manipur integrity Kokomi gi coordinator Jitendra Ningombamna phongdrokli ngasi wangkhaida leiba suki office ta pangthokpa paugi mifam amada wafam sing ase phongdol aduna Jitendra Ningombamna hai Hauzik lamdam asida oirakli wafibam ase Kanglup ki irang natre masidi Manipur Lengak ki famnaiba sing yauna matam kayadagi sem saraklaba Manipur maseta na thugaina bagi aronba agenda amane fibam ase yauraklabani na Kokomi amasung miyamna isam samba Kanglup ki irang oina lauraroi Manipur thugaina bagi sinba agenda pomna mayok yana ba akanba ihau sangsinaba sem saba loide Kokomi na lamdam asida kundaminari ba furup amatabu yengnaba oina laude adumakpu oirakli fibam asigi matung ina Manipur thugaina basiliba miyoi singda midyeng thamba hauragani lamdam asida kundaminari ba furup singnasu Manipur thugaina basiliba singna kanano aduga masin mana oina nungsi sana na hingminari basingna kanano haibadu munna khangminasei hauzik oiribla fibam asidagi aikoina khangle madudi thokliba irang ase Khangtapta lakpa furup amagi miyoi singna makoigi aronba political gi oiba khudong saba longnabagidama thakpa lang makhal amane asigumba fatraba sarau lang asina sahi sa kyagi mamangdagi sarau moromna duna leiminaraklaba kuki isilinau singi saluk mulakpada natana Manipur thugaina basilakpani haina Jitendra Ningombamna makatana phongdoke Talkiba tang of the talk of Todo, Kamulan Route, not have say, Miam the Kambio, Mase, Koki, underground group Aduga, Manipuri, Mianga, a go Songakiba, Adugumanu, the Bopot, the Mani Hive, a hundred Mamatunda, and you should point the Langisi, Hosina Mukadore, Narang, the Gimugla, Posi, Hosim Manipur, political party.
हाइबदी अखोई चिंगदगी खुंदाल कारकबा अदुगुंबा पॉलिटिकल मोगी पॉलिटिशियन तना अमना अचौबा डिमांड अम तौसले करम डिमांड हाइबा मतमदा मखोगी तोंगानबा सेपरेट ओइबा एडमिनिस्ट्रेशन अमगी मखादा लेनेबगीदमता तौसले हादारे मसीगी थबक्सी येंगोरकांदा अखोइनि करी उगे हाइबा मतमदा अखोइदा फाउरसी करीनो हाइबा मतमदा ममा लेबाक लमदमसीबु ममा लेबाकनि खनमंगमदबा अदुगु मियोय खरगी खुजो खरगी वखलोन मांग थारगा अदुगु खुराई बाइबा कंगु खरगी मांग थारगा राजनीति तौबा खरनो मदु पुंजनरगा अखोइ लेबाक जे थुगानेन बखोनबगी पोट म लाक्सले मसीगी तंजासिदा मणिपुर गवर्नमेंट येंगुना लेगिदोरिब्रा तंजासिदा मुक मणि सूद लेरिबा लालोलुप सिंगी designated camp singda inspection sathabada camp ayamada cader sing masing watna leiba thingna batana camp anida khulai watna leiramba thingna re haina manipur lenga ki security advisor kuldip singna phongdorkle state asida housing oriba phiba masiga mari lena ngase se minister gi banglo gi darbar hall da pawgi mifam amada wafam ase security advisor kuldip singna phongdokibane Paugi mifam aduda security advisor Kuldip Singh Nahai numit kharani gi mamang da state asida tangdu leita da bagi fibam ama leirakpa adu ngasidi tapna mahoksa gi fibam da hansilakle irang asina maram oiraga tongan ba mafam kaya da panduna leiramba mioi kaya safaba mafam sing da thambagi thabak ayamba loisilakle hauzik fawbada mioi lising nimpuga mangarom safaba mafam sing da thamkrai numit kharani asida panduna leiramba mioi sing safaba mafam sing da thambagi thabak loisilagane Mamang da henba flight season aduna mi hondokpagi thabak adu ngarang loisile hauzik fawbagi oina irang asina mioi humpudra matoi leikidre masigi manungda mioi nimpuga matoi amadi irang asina maram oiduna leikidabane atopa mioi sing adudi tongan ba maramna leikidabane maragasida ngarang sursanpur dagi kharasat laga leiba mafam amada PWD gi worker ni haiba mioi ahum gari amada sina fangke loinana torbung bangla khul dagi mioi ahum thiba khangdana leire haiba paw fongbadagi security force singna thibagi thabak chathari Hauzik fawbagi oina mioi sing adu thiba phangdana leire singa tainabada leiba mafam sing hena safana thamnana ba haiba sida akan ba midyeng sangdana thabak paikali haina mangna makhatana phongdoki We have approximately 62 companies of force now deployed in various districts, and we are now concentrating more on foothills and those places where there are mixed populations. The road from Nagaland side to this side for convoy is still under talks. One convoy came day before yesterday, but yesterday convoy could not come because of certain people blocking the road. Talks are going on today also, and we are hopeful that it resolves. Otherwise, Jiribam road is being explored to be used for bringing the supplies. Sakhagdaba Singh Thawal Dam gi ising thingzinduna thamlamba laibak thibani haina PSCD minister Laisang Them Susindrona phongdokibak loinana district tara da open market sale OMS hangdoktuna mioi amamam da seng kg tara lengak na lepa mamalda hayengdagi fangalagani haina lauthokre mafam asing asi kurai tinsit road ta leiba mahaki yumda pangtokpa paumi singa unaba amada phongdokibani paumi singa unaba adu da wangang laduna minister L Susindrona hai PDS kit tha mari gi polam sing stock ta leiba tanatana thau amadi LPG numit mari mangani fawbugi leiri nongmada sangba polam sing imphal yausilakpa ngamdana leiriba asina maram oiraga miyamna potsai fanglaroi haibagi mi paiba tawigano napsagi sing fangdaba singda khudong saba pigidoriba OMS ki khongthang ase district tara haibadi Imphal West, Imphal East, Thaubal, Kaksing, Visnupur, Ukrul, Senapati, Kangpokpi, Jiribam amadi Surchanpur district singda chatagani loinana seng kg amada lupa kunfraga mari yonanaba lengakna leplei curfew gi khudong saba lauraga dukan famba singna potsai gi mamal hena yole haibage wakal lakliba simakatana thoktanaba honabiu Nakalamaromda state asida thausu 100 ba tongan ba khongthang kya lokali amaromda singda damgi ising ka hena nemthakibna pipeline da ising piba ngamdabadagi iroi sembada filling point tara hangduna miyamda ising pinan ba honari pipeline da ising thabada ising gi quantity yamna changbana filling point thambagi khongthang asi lokhatpane sairaga sida pipeline da ising thadrapadi filling point singda ising piba thingani haina iroi sembagi akoibada leiba miyamgi wakat ama lakiba si handokpiyo haina minister na makhatana appeal tawke Kanagumi chinau sina masi ising phangdabagi awaba pipeline da thanabagi ising de akoida sufficient oina leitre maram de kaigino haiba matamda akoise kano khudimakta akoi source to dimakta ising si kang pona maram orakanda aduna hoji Imphal to ren manung dagi akoi thananaba akoi nahangai
ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯃꯊꯛꯇ ꯊꯥꯗꯣꯛꯑꯒ ꯏꯁꯤꯡꯁꯤ ꯇꯧꯅꯕ ꯇꯧꯒꯦꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯔꯥꯡꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯏꯟꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯕꯅꯤ ꯑꯗꯣ ꯃꯁꯤ ꯍꯦꯛ ꯌꯥꯔꯛꯄꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯊꯥꯗꯣꯛꯀꯅꯤ ꯅꯨꯡꯗꯥꯡ ꯑꯗꯨꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯇꯨꯔꯦꯟꯒꯤ ꯈꯣꯡꯅꯨꯡꯁꯤꯗꯩꯁꯤꯗ ꯂꯩꯕꯁꯤꯗꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯄꯤꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯏꯔꯤꯜꯕꯨꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯈꯤꯇꯪ ꯆꯦꯛ ꯗꯥꯝ ꯃꯆꯥ ꯑꯃ ꯁꯥꯖꯕꯅꯦ ꯑꯗꯨꯕꯨ ꯏꯁꯤꯡ ꯂꯦꯚꯦꯜꯁꯦ ꯈꯔ ꯅꯦꯝꯃꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯤꯜ ꯑꯞ ꯇꯧꯅꯅꯕ ꯄꯣꯏꯟꯠꯁꯤꯡꯁꯤ ꯑꯩꯈꯣꯏ ꯔꯤꯚꯔꯗ ꯑꯩꯈꯣꯏ ꯆꯥꯔꯖ ꯇꯧꯁꯟꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯅꯤꯅ ꯑꯩ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯊꯝꯖꯒꯦ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ 34 ꯁꯨꯕ CRPF ꯕꯇꯥꯂꯤꯌꯟꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯥꯟꯗꯥꯟ ꯑꯣꯏꯅ ꯂꯩꯕ ꯗꯦꯅꯤꯌꯦꯜ ꯃꯥꯔ ꯀꯧꯕ ꯑꯃꯅ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯌꯥꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯨꯕꯗ ꯃꯤꯑꯣꯏ ꯑꯅꯤ ꯁꯣꯛꯄꯗꯒꯤ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯆꯠꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯇꯣꯛꯄꯝ ꯃꯂꯦꯡꯉꯥꯟꯕ ꯆꯍꯤ 23 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯇꯣꯛꯄꯝ ꯕꯤꯔꯦꯟ ꯑꯃꯗꯤ ꯅꯥꯎꯔꯦꯝ ꯃꯂꯦꯡꯉꯥꯟꯕꯤ ꯆꯍꯤ 60 ꯃꯄꯨꯔꯣꯏꯕ ꯅꯥꯎꯔꯦꯝ ꯄ꯭ꯔꯗꯤꯛ ꯀꯧꯏ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯇꯣꯛꯄꯝ ꯃꯂꯦꯡꯉꯥꯟꯕꯒꯤ ꯃꯌꯥꯝꯕ ꯇꯣꯛꯄꯝ ꯗꯦꯋꯥꯟꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯅꯤꯌꯦꯜ ꯃꯥꯔ ꯍꯥꯏꯔꯤꯕ CRPFꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯥꯟꯗꯥꯟ ꯑꯁꯤ ꯑꯣꯜ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯠꯁꯨꯡꯒꯤ ꯑꯦꯗꯚꯥꯏꯖꯔ ꯖꯣꯁꯦꯞ ꯃꯥꯔꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯗ ꯖꯣꯁꯦꯞ ꯃꯥꯔꯒꯤ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯨꯡ ꯊꯣꯝꯖꯤꯟꯗꯨꯅ ꯌꯨꯝꯒꯤ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯈꯤ ꯃꯤꯌꯥꯝꯅ ꯖꯣꯁꯦꯞ ꯃꯥꯔꯒꯤ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯕꯤꯗꯅꯕ ꯍꯥꯏꯖꯗꯨꯅ ꯌꯨꯝ ꯑꯗꯨ ꯀꯜꯍꯧꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12 ꯃꯈꯥꯏꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯗꯦꯅꯤꯌꯦꯜ ꯃꯥꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯕꯇꯥꯂꯤꯌꯟꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯑꯃꯗꯤ ꯁꯤꯐꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯖꯣꯁꯦꯞ ꯃꯥꯔꯒꯤ ꯃꯌꯨꯝ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯕ ꯇꯣꯛꯄꯝ ꯃꯂꯦꯡꯉꯥꯟꯕꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯗꯨꯅ ꯁꯥ ꯉꯥꯗ ꯐꯨꯕꯒꯨꯝꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕꯅꯤ ꯃꯗꯨꯗ ꯇꯣꯛꯄꯝ ꯃꯂꯦꯡꯉꯥꯟꯕꯅ ꯃꯍꯥꯛ ꯀꯔꯤ ꯃꯔꯝꯒꯤ ꯐꯨꯔꯤꯕꯅꯣ ꯃꯍꯥꯛ ꯐꯨꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯈꯤ ꯃꯗꯨ ꯐꯥꯎꯕꯗ ꯗꯦꯅꯤꯌꯦꯜ ꯃꯥꯔꯅ ꯃꯍꯥꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯤꯆꯩ ꯑꯃꯗꯤ ꯕꯨꯠꯅ ꯀꯥꯎꯗꯨꯅ ꯐꯨꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯄꯨꯡ 12 ꯃꯈꯥꯏ ꯑꯗꯥꯏꯗ ꯊꯣꯛꯄꯅꯤ ꯏꯅꯥꯎꯄꯥꯁꯦ ꯐꯃꯨꯡꯗ ꯍꯤꯞꯄ ꯂꯩꯔꯤꯀꯥꯟꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯗꯦꯅꯤꯌꯦꯜꯁꯤꯅ ꯆꯪꯉꯛꯑꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯐꯨꯕ ꯍꯧꯔꯛꯄꯅꯤ ꯈꯥꯝꯕꯐꯥꯎ ꯌꯥꯗꯕ ꯀꯔꯤ ꯃꯔꯝꯒꯤ ꯐꯨꯔꯤꯅꯣ ꯍꯥꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯃꯔꯝ ꯈꯪꯅꯁꯦꯁꯨ ꯃꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯝ ꯆꯩ ꯊꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯃꯃꯥꯡꯗ ꯂꯩꯔꯒ ꯅꯪ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯄꯣꯠ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯆꯥꯔꯖ ꯁꯤꯠꯇ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯐꯨꯕ ꯍꯧꯔꯛꯄꯅꯤ ꯃꯣꯏ ꯑꯅꯤ ꯂꯥꯛꯑꯒ ꯃꯥꯒ ꯑꯃꯒ ꯑꯇꯩꯗꯤ ꯃꯄꯥꯟꯗ ꯂꯣꯏ ꯂꯦꯞꯄ ꯂꯩ ꯃꯣꯏ CRP ꯑꯇꯩꯗꯤ ꯃꯣꯏꯅꯤꯅ ꯅꯝꯅ ꯐꯨꯏꯌꯦ ꯐꯨꯕꯗꯤ ꯁꯣꯝꯗꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃ ꯐꯨꯏ ꯍꯥꯏꯕ ꯍꯥꯏ ꯑꯗꯨꯒ ꯑꯇꯩ ꯑꯁꯣꯝ ꯃꯃꯥꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯐꯨꯏ ꯍꯥꯏ ꯑꯗꯨꯒ ꯀꯅꯥꯅꯣ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄꯗꯤ ꯈꯪꯗ꯭ꯔꯦ ꯏꯅꯥꯎꯄꯥ ꯈꯛꯇꯅꯤ ꯑꯩꯅ ꯈꯪꯖꯕꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕꯤ ꯅꯥꯎꯔꯦꯝ ꯃꯂꯦꯡꯉꯥꯟꯕꯤꯅ ꯍꯥꯏ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯖꯣꯁꯦꯞ ꯃꯥꯔꯒꯤ ꯌꯨꯝꯒ ꯃꯥꯌꯣꯛꯅꯕ ꯁꯟꯁꯥꯏꯟ ꯀ꯭ꯂꯤꯅꯤꯛ ꯃꯃꯥꯡꯗ ꯃꯍꯥꯛ ꯂꯩꯀꯥꯏꯒꯤ ꯃꯅꯝꯃ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯗꯦꯅꯤꯌꯦꯜ ꯃꯥꯔꯅ ꯁꯣꯔꯣꯛ ꯂꯥꯟꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯈꯤ ꯗꯦꯅꯤꯌꯦꯜ ꯃꯥꯔꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯖꯣꯁꯦꯞ ꯃꯥꯔꯒꯤ ꯃꯌꯨꯝꯒꯤ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯈꯪꯍꯧꯗꯅ ꯃꯂꯦꯡꯉꯥꯟꯕꯤꯒꯤ ꯍꯛꯆꯥꯡ ꯁꯣꯛꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯗꯣꯛꯇꯔ S ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯂꯥꯛꯇꯨꯅ ꯗꯦꯅꯤꯌꯦꯜ ꯃꯥꯔ ꯐꯥꯗꯨꯅ ꯄꯨꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ मानो हुजिक तौरीसे पुंग क्यानो हाइबदा आइसे बाजार चलुबा हलकपने बाजार चलुबा हलागा आई फमगा लै किनिंग ममांगसिदा आई वामन गिदना आई साक थोंगा आई वामन गिदना फमगा लै बसिदा माना लांथोरे माना अखोय अनि का फमगा लै फंसांगदा माना दनियन सिना लांथोरे मोय अहुम लांथोरे आर्मी अहुम लांथोरे नोंगै पारगा आइना अखोय सोलमदा लांथोरे सिना करिगिनो ना आइना हाइबा मतम सिना माना करि दगेरगा आइगोरा चेंगछलागा आइगे स्वाइ लेंजुम सिना लाक्तना इले माइ स्वाइदा खुपांगला थाजले आइगोंदा खुपांगला थारबा मतुंगदा नोय लेमना थाब्रे यंगो नोय आइना लेमना थाब्रे आइना लमन खोमदोरि मे तुमहनगे यंगो हाइरम बै वानी संगाइब्रक तुमने ना माना हाइरम मगा सखिबवानी अखोय nga ibani sorok ngakna army ngakna le ahin kaya tumaktribani akoy nundang kaya tumaktaba matam kaya kuire tsada ba kaya kuire yuwa anaba pipi istok to ngakna thamibani soi gadra nong mai na pan gadra amana to gadra ga mara nga sitangela ga angon phubai kari marano lai kai mayang hiu latra se ai thandagira
aina moi mayom dagi moi gi chawidara moi mayom dagi aina thi batal aman lawbra phane batal aman lawbra ai gi mungna check to biroro Tha asigi ahumdagi horaga ngasi fawbda Manipur Kangleipak ta thokliba pamdaba thodok ase India na thakpa ikoi masel nungsina handana bagi saraulang da thurabani amade madu iraisa singna matam sana khangba ngamhogdabani karigumba iraisa singna India na thakpa lang ase mangjongna na khanghoram labadi asigumba amang atakya ase tholam loi haina lona tingkraba lalolup singi apunba lop korkom na thadorok pasirolamana hairi korkom gi media coordinator M Sakhe na khude piduna thadorok pasirola sinhai matam sangna Loimi ohenduna Sudat Nehet Piraba Samzaraba Iraisa Singh Kanglup Masel Mukna Bagilangda Tuhanduna Mamal Yamlaba Tawakya Manghaliba Mioikya Aso Open Nanghaliba Yungkai Lantungkya Manghaliba Sigi Texak Punama Kanglup Ki Irang Sagatuna Amasung Amang Atakya Togan Kiba India Lengana Pugadabani Handaki Togdo Asi Karimba Indiana Sinba Oidamdraba Natragana Makoina Toganba Pamlam Drabadi Matam Sana Tinglamba Yabani India Amasung Manipur Kangleipak Lengakna Civil Police Police Commando Paramilitary Amasung Military Nisingba Lengaki Araiba Matik Mangam Amasung Masang Matum Punamag Sizinaduna Iraibaki Ningtamba Hanjin Nambagi Iho Osibudi Ngamjabi Takta Namtanaba Honari Adubo Aikogi Tuan community Singi Marakta Tokpa Wakal Tahogda Batogdona Ohelapa Mioibagi Punsi Mangingai Oiba Togdok Singdadi Karisu Nasungdana Dumina Famnaga Kumai Oina Yengdana Letoke Indiana Sumdana Makoigi Haigat Langda Tukraba Mioi Natragana Kanglumna Identity Haidaga Lana Launaribase Magi Lol Nat Chanabi Amasung Makoina Lainariba Lamna Singba Kanana Bahonabane Masigidamag Nakai Singba Pamnaduna demand kya Tongaragli Hariba demand sing as si Kanglup Amanadi Pamba Adubo Kanglup Amadadi Kaiba Kyasu Yauri Masima Munabagi Horok Famne Munaba si Asumasum South Toraktuna Mamaidadi Kut Toknaba Hibadu Odegi Kut Tonaduna Mishimina Yauragadi Laman Kumnaba Hibadu Kanglup ki Kokta Yauduna Laidagane Masi Yaukrabadi Anabadu Yamna Hensin Krabani Haribasi Wezia Lamdam the Tokidaba Yaukitrabani Indiana Thangzilakpa Amadi Tazilakpa Luki Lusingba Ayamba Khatnasi Funasi Sangyeng Thunasi Asida Haigane Amaga Nungsinadana demand kya Amasu Indiana Tautharakpa Yatangdu Tabak Wina Pangtoknaba Kana Honarakane Munna Kantha Hodrabadi Miam Sum Asida Sumi Kangane Amadi Sarugya Singane Manipur Kangleipak Nationalism Puraknaba Honariba Kangbuna Masi Yaroi Sana Sinaba Honagane Kantadaba Mio Karanadi, Makoibu Pangdaba, Apangba Oina Ugane, Tasingna, Asemba Sumba Masakangi Makoini. Manipur Kangleipaki upon Basaktangi, Kanan Navada Maru Wafam Aniga Sali, Madudi, upon Manipur Kangleipaki Amkai Kaidaba Amasung, Manipur Kangleipak Miangi Kanglu Kudina, Nungsi Sana Labadu, Kaihandana Bahonaba Asini. Wafam Ani Asigi Manunda Amada Saiting Pirapamatamda, Integrity Amasung Unity da Akaiba Pire Havasi, Masana Tabani. India Semdring the Manipur Kangleipak Kining Tamba Laibak Oiduna Laklaba Shahi Lisingani Henbagi Aiba Puari Liraklaba Laibakni Adumapu Yamna Pikpe State Amani Kangna Kungang Amamutang Sauba Mafam Karana State Ama Semgani Haiba Ezindada Tazaba Mio Singna Singi Lamdagi Torpa Yauri Tasing Nama Handaki Laibak Tiraba Tokaning the Batodo Asi Tokningai Oidaba Masung Tokalam the Bayabani Adubo Aikoigi Miamgi Marakagi Mio Karana Yengnaba Masak Kangba Ngamhodaba Yengnabana Kanano Isilinau na Kanano Haiba Masak Kangba Ngam Kidabana Aigi Furuki Isilinaubu Yengnaba Oina Uraga Yengnaba Indiabuna Marup Oina Lokibagi Toto Asi Tokibani Korkongi Mideng dari Manipur Masa Kangleisa Punumagasi Loimapu India gi Matakta Lisang Sina Sataragliba Iraibaki Mangki Baning Tamba Amuk Hanzinaba Ningtam Langten Asigi Asang Balan Mingaktani Makoi Amamongi Tawai Amasung Punsi Korkom na Yamna Pamazay Amasung Mamalawangna Logzawi Aikoina Kantaba Ngamhodabadagi Yeknabagi Langda Tuduna Tokhalakpa Togdok Singasina Aikoigi Ningtam Langi Kongjel Manglomda Sakatpagi Mahutta Tunglomda Hannabagi Maram Oihele Adubu Manipur Kangleipak India gi Loimi Oiri Makaidi Asigumba Togdok Singasi Leptana Tokigani Aduna Asigumba Togdok Sing Laitaba Ingtapa Nungsi Sanaba Iraipak Ama Lehenbada Aikoi Ningtamba Laibak Ama Hana Oiba Matoktai Masigidamak Ningtam Langteng Asigi Maithau Hanadagi Hena Kankat Halasi Haina Lona Tinkraba Lalolup Singi Lup Korkongi Media Coordinator M Sakena Tadropa Serolasin Makatari
Moirang Esigi Tronglaubi Amadi Terakong Sang Bigi Nong Sub Maning Tangba Tangzing Singi Maikeda State Force Amadi Paramilitary Force Tambiduna Kolani Esigi Miamgi Punsi Amasung Lantung Kanbiu Haina Tronglaubi Terakong Sang Bigi Kunza Singna Media da Fongdroke Wapama Singasi Tronglaubi da Paumi Singa Unaba Amada Fongdroke Bene Tronglaubi Gi Kunza Amana Makatana Tha Asigi Ahumdagi Torbungdagi Epicenter Oiraga Tokiba Furuki Tokaning the Batokya Sat Krabamatunda Numit Nini Rom Irang khara nem tharuraba matung karang amo nauna tronglaubi amadi terakong sang bigi maning sing amasung gelmol kullom dagi afaba makal gi nongoi paiba mioi singa police commando singa khutong nake kunja singna khul asibu kanjana bohona duna ahing mingsel khaidana tumba sava khangdana ngak senjariba asida singdagi afaba makal gi nongoi paiba mioi khara lobukta kumlakpa urakhibani maduda volunteer singna toktuna yengluba matamda makoi gi maikidagi nongoi kapa horakhibani madudagi state force sanglaktuna makatana kapna bagi thokdo asi thokibani matamaduda central paramilitary force kya lakrabasu kapna riba mafam adu yaudana tidim lambida leptuna ngaihak leiraba matungda kapna baloirakpa adwaida lokenel fawbadang sanke matam aduda khunja singna wakal khara sauthongna leijarambane adubu amuk paramilitary force sing adu lokenel da ngaihak leplamlaga andoroke state force personnel sing adusu ngasi numidang wairanggi pung mari dagi magi station da report tawdaba yade hairakle haibadagi pung mari gi mamangda state force sing asi loin sanakre loinana central paramilitary force personnel singsu amata leitre maramaduna numidang asida ikoina ikoigi lantum lamdam asibu karamna ngakani khanbada pungning yamna wanare amade samamnaduna leire haike state force amadi central force singna tidim lambi gi paring singa tainariba torbung kangbai Fogok Sau Ikai, Kokta Terakong Sangbi, Tronglaubi, Mairang, Ngangkalawai, Tamnapokpi, Naran Sena, Sunusifai, Fuvala, Tinungai, Ningtokong, Potsangbamna, Singba, Pading Asida Matik Sana, Security Forcing Tambiu, Center the Gilak Liba Paramilitary Forcing Sisu, Asigumba Kulsing Asiga Tainari Bapading Asida Tambiu. Maruena Central Forcing Tidim Lambida Laiba Gimahuta, Singa Tainaba, Mafam Singda, Tambirabadi Hena Fagani Haiki. Makoina cover tauba taubigadauba mandana phibamdu lairambada aikhoi lamdam asigi mioi singna pungning da khara aikhoi chauthokjaba nungaijaba akibadu koklambane adubu ma hairiba state force asi hauji laiba pung mari asaidagidi loina longthok bigraba aduna numidang asida aikoina karamna hairiba aikoigi khungang asigi ireisa sing ipa ima isa isu iralitumase karamna ngakadabano haibadu aikoi hujik chamamna duna mafam asida lairi lamdam asigi state force amadi central force na aikoi bu ngakui senbire haraga aikoi gi punchi kanbiu amadi iran ithum kanbiu haiduna aikoi lamdam asigi mahut silaga media gi thongda paujenja State asida hojik thokliba irang asi kulai paiba lalolup amaga Manipur miyamga gi marakta thokpa irang ama oire haibasi mayek sengle haina coordination committee on Manipur integrity kokomina fongdrokli mafam asing asi kamjong district ki manungsan leiba news adongi khunja singna makoi gi kulda phongba manama singkya thokliba thokdo asina maram oirega awapa taraba singda mating pangna bagidama indigenous people forum Manipur gi khutangda piraktuna kokomida sinabagi thoramda fongdokibani Wangkhaida leiba kokomi gi mayai loisang da pangthokiba tengbang potlam khusinabagi thoram aduda forum gi president Asanka Sar yauna tongan ba miyakyana sarugyake thoram gi matang da wangang laduna kokomi gi coordinator Jitendra Ningombam na hai state asida hojik thokliba irang asi furup amaga yengthinaba nate haibasi mayek sengle thokliba irang asi Mausagi Punsida Halaknaba Kongtang Kya locally Hyperkiba Luindana, Forum gi President Asanka Sarnasu, Housing Oliver Piba Masigi Matangda, Noaitaba Pongdo Kibaluindana, Tongan Ba Wafung Kya Fongdoki. कोई सिविल सोसाइटी ऑर्गेनाइजेशन मैम ने खंगबीरबा मैम सिंग अपन बॉडी ने हाइदारे मसीदा ऑलमोस्ट लोइनमग यावरे अदुना ngasi एखोइना कोकोबिने थावो म तौजरबु मतमदा लेबिरिबा ऑर्गेनाइजेशन मैम सीएसओ मैम हाना लेबिरमिबा मैम सिंगदुगी वखल से अमखक्तंग ओइना खल्लकांदा मसीना हयें करी थोरकदबा मसीना करी फतबा अपबदो कुमना खनरकांदा कलेक्टिव डिसीजन अमा ओइना लौरगा एखोइ संगसलकबा एखोइ खोंजेंग अमनि हाइदारे अदुना एखोइ होजिकसी सीएसओ सिंगी अतोपा कनुगी atop sio singa koi hojing koi wari sana koi yauri du saneri bo wari si koi na miyam ge kano koi na han bade maru ina santi porang na ba hoji wari bo pibun se irang de nem ta na ba adu ka ki wari ne akhoi ngasi kaisun te adu chadong
ꯈꯨꯟꯒꯤ ꯑꯣꯏꯅ ꯆꯥꯗꯣꯡ ꯅ꯭ꯌꯨꯁ ꯁꯥꯏꯠ ꯀꯃꯤꯇꯤꯒꯤ ꯑꯣꯏꯅ ꯈꯤꯖꯤꯇꯪ ꯑꯣꯏꯔꯁꯨ ꯀꯣꯀꯣꯃꯤꯗ ꯁꯤꯟꯅꯖꯕꯁꯦ ꯏꯆꯤꯟꯅꯥꯎ ꯀꯣꯀꯣꯃꯤꯅ ꯃꯁꯤ ꯃꯦꯁꯦꯖꯁꯦ ꯄꯨꯔꯒ ꯔꯤꯂꯤꯐ ꯑꯋꯥꯕ ꯇꯥꯔꯤꯕ ꯏꯆꯤꯟꯅꯥꯎ ꯈꯔꯗ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯃꯁꯤ ꯌꯥꯎꯍꯟꯕꯤꯒꯅꯤ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯆꯥꯗꯣꯡ ꯅ꯭ꯌꯨꯁ ꯁꯥꯏꯠꯀꯤ ꯇꯔꯞꯇꯒꯤꯁꯨ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐꯣꯔꯝꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏ ꯑꯃꯇꯪ ꯐꯥꯊꯃꯤꯟꯅꯔꯒ ꯀꯣꯛ ꯈꯟꯊꯃꯤꯟꯅꯔꯒ ꯋꯥꯈꯜꯁꯦ ꯈꯟꯊꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯇꯪ ꯂꯩꯃꯤꯟꯅꯁꯦ ꯃꯅꯤꯄꯨꯔꯁꯦ ꯀꯟꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯊꯥꯗꯣꯛꯁꯤ ꯑꯩꯈꯣꯏ ꯆꯤꯡꯃꯤꯅꯁꯨ ꯃꯁꯤꯗ ꯏꯔꯥꯡ ꯁꯥꯀꯠꯅꯤꯡꯉꯥꯏ ꯑꯗꯨꯒꯨꯝꯕ ꯇꯧꯕꯤꯒꯅꯨ ꯉꯥꯡꯕꯤꯒꯅꯨ ꯇꯝꯄꯥꯛꯀꯤ ꯃꯤꯅꯁꯨ ꯑꯗꯨꯒꯨꯝꯕ ꯉꯥꯡꯕꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯁꯣꯏꯅꯈꯤꯕ ꯂꯩꯔꯁꯨ ꯑꯃꯨꯛꯀ ꯄꯨꯟꯁꯜꯂꯒ ꯃꯅꯤꯄꯨꯔꯁꯦ ꯑꯃꯠꯇ ꯑꯣꯏꯕ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯁꯦꯝꯒꯠꯃꯤꯟꯅꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯁꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝꯕꯨ ꯊꯝꯖꯕꯅꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯦ ISO certified oiraba training academy amadi treatment center amoiriba Dharma Care Aesthetics Academy da makhal kya gi certificate course haujaragani amadi treatment kya gi service supijari Dharma Care Aesthetics Academy da fanghanjari ba service singdi microblading eyebrows BB glow face whitening full body whitening hydra facial chemical peeling nose filler lips filler chin cheek augmentation botox PRP hair regrowth treatment acne and acne scar treatment melasma treatment mole removal laser treatment fat reduction treatment asinasingbani akupa marol gidamang asi maglengsin birau Dharma Care Aesthetics kwa kaithel soibam laikai near Photon Higher Secondary School Imphal West contact number 6909 473 331 ब्रेक की मतुंग दा मखा तब पाउसिंग पिजरे था असिगी अहुमदगी होरखिबा इरांग नमरम ओइरगा इम्फाल ईस्ट डिस्ट्रिक्ट की मनुंग चनबा कुंद्राकबम असेंबली कॉन्स्टिट्युएंसी की तोंगा तोंगानबा मफम सिंगदे युंकै अमदे मालसांग कया मैना तुमना साखिबदगी मियामना थेंगरिबा अवाबसिंग असि खंगहनबगी दमक अवांग नोंपोक नुपी लमजिंग लुपनंगसे सिम मिनिस्टर प्राइम मिनिस्टर लेवल दा अमदे मरी लेना बलेंगा की लोइसंग सिंगदा मेमोरेंडम पिसिनख्रे हाइना लोपसिगी सेक्रेटरी नोंमै कापम बिमोताना फोंदोरक्ले हिराम असिगा मरी लेना ngasi Manipur Press Club ta pangthokpa pawgi mifam amada awang nongpok nupi lamjing luk ki secretary nongai kapom bimotana makatana hai hauzik tholiba kangnup ki irang namaram oiraga tha asigi ahum amade mari gi lona ba ahingda awang nongpok ki ihau ikau yengkhuman laitan pokpi amade mairen pat hariba kul mari asida landaraktuna maina tumna saktuna amangata kya thoke masina maram oiraga थंगनन लेबा खुंगंग कुनगा हुमदोइना साबा खुंगंग सिंगसु मिपाइनके मसिगी मतुंगदा था असिगी तरुकता लेंगाकना थारकिबा तरागनिपान सुबा आसाम राइफल्सना मफम असिगी मियामबो अहिंग नुंथेल खंगदना ngakpi senbibagi damak thagale hauzik tholiba thogdo asi makhatana thoganduna nakal anima ki miyam wahanba pamde tonga tonganba mafamda numit khudingi tholiba thogdok thoganingdabana thogdok sing asi lefanbiu hauzik asigi तोान तोान मफम कयादा संजफम लौदुना लेरिबा मियोय सिंगिदमा लेंगाकना पाइखत फयाबा थबक थोरम सिंग पाइखत बियो हाइनसु मांगना फोंदोके अखोइना मियंग जिनसिनजरी मदुदी अखोइगी हौजी रिहैबिलिटेशन सेंटर सिंग लेरिबा सिंग असिदी अखोइ मिलिसिंग अनिगी मथक्ता अदुगा खुंदा अखोइ तोंगान तोंगान ऑनरेबल एमएलए गी युम तोंगान बा रिलीफ कैंप सिंग स्कूल सिंग चंगजफम लौरी गवर्नमेंट साइड के कनबे मियंग चंगबियु लोइना हयेंग मदुना हयेंग मखोइना लानसि लोरबा मतमदा इकौदा येंखुमानदा मखोइगी मरमदमदा हनु मतमदा सेक्शन थौरांग लोइना बटालियन फोर्सिंग सिक्योरिटी फोर्सिंग अखोइगी याम फजना टेरिटरी अखोइ असि अवांगलम सिंग गांगतबा तारगदी अखोइगी बाउंड्री से मथंग हेंजलक्तना अखोइगी बाउंड्री से सुम ऑक्युपाई तौरगा मैदेगी बाउंड्री से अखोइ लेरोइदोरिबनी अदुना मसा मसागी हानिगी फुरुपकी अदुगुंबा बाउंड्री सिंग गाकपा सेनबदा ngasiगी लेंगाकना यामने सेक्शनना फोर्सिंग थंबिदना बटालियन सिंग थंबिदना मतिक चाना सेंबिबा हाबसे अखोइना अखोइगी अवांगनोपो नुपी लमजिंग लुपकी सेक्रेटरी अमोइन अपील तौजरी हौजिक लमदम असिदा थेंगनरिबा इरांग असिगा मरी लेना तोंगान तोंगान बा पुलिस स्टेशन कयादगे नोंमै अमदि नोंमै मरु कया लाखरबा मतुंगदा हियांगलम पुलिस स्टेशन की पर्सनल सिंगना मरा लेतबा अमदि खुलाई लाखपदा यावदबा मियोय कया अमा कोखतुना किहनबा अमदि सैफम नाइना तमथिबा मोंगदा फुबी सैबिरगा थादरोकले हाइना कक्सिंग डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन कदुकोगी प्रेसिडेंट थिंगदाम सावना थादरोकपा सेरोलमना फोंदरोकले सेरोल सिनेमा खातारादुना हाई कक्सिंग डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन कदुकोना हुजिक फावबदा फंगबा पाउ दा नोंमै पुखलाउ हाइदुना कौखलगा फुरगा थादोरपा सिपुन मियोय कुनगा माथोय सुक्रे अमदे मकाताना मरा लेतबा मियोय क्या अमसो पुलिस स्टेशन दा कौरी हाइदे
Masi Hiangnam Police Station ki ka hen ba thongni maram aduna misam miam da fu ba saiba tawkiba aduginama laukat pam thokpa thabak sing adu mathak thongba police officer singna laukat piu maduna trabadi amu miam horoktuna karigi misam miam da ot nei ribano haiba wafam lakpi ai hairi Manipur gi oriba yamna sensitive oiba issue asida Hiangnam Police Station gi police personnel sing amadi police singna mafam marang khangdana misam miam da onsen bagi thabak asi khudak tele piu kadukona thamliba wafam asi police ki mathau tawbuda ayat apan pibanate maram sadama ngakpigani maram sadana mara laitaba mioida akan aring singduna tamthina wat naiba adu yaning de haivani Hiangnam Police Station dagi miamna laukiba nongmai adugi award padu putora u haiduna kadukogi General Secretary Advocate Thingbaijam Lucky Maitaibu Police Station da kaukalaga mamit pun sinduna haksangi mafam kaya da dakfam kaya laina tamthina furaga thadorokiba tawong adu khwaidagi tamthiba police ki laisatni Tawong adu kadukona khwaidagi wang bathakta condemn tawi amade maduda senaba police sing adugi mathakta laukat pamthokpa thabak sing laukat pinaba Manipur lenga ki pungning singsilagli Hiangnam Police Station ki thawong asi Manipur gi miam nasu meeting thamduna miam gi oiba fidep ama lomin asi haina kadukona appeal tarukle Hiangnam Police Station azathaki ba thawong adu aran bani haibasi Advocate Thingbaijam Lucky Maitaibu thadorokiba aduna lengdraba khudamne Thingbaijam Lucky bo hiram aduda karigumba amatada Senadabadagi police na Pambai laitaduna thadorokibine hainasu serolasina makhatari Arambai Tengona lamdam asigi tongan bamafam singda hang liba relief camp singda mateng pangbagi tabak makhat zathabangam nanaba miyamgi mateng nidakli Arambai Tengol na tadorok paserol aman hai hauzik leba asida thokli batang du leita da bafibam asida Arambai Tengol gi medical team na awa ana taraba singi dama haukiba me mari da ginga sifawba mating tawduna lakte Arambai Tengol gi thomi singna angam baputhokna duna amasong laikai club sing amade lanai pharmacy famli basingna panglak pamating na sifawba mating pangbagi tabak chathaduna lakpane Adumoy namag hauzik relief camp hangliba mafam sing asi aduki matig yambana miyamgi mateng yaudana tengbangi thabak sing asi makha sathabada hidak langthaki awaba mayok nabagi fibam ama lakpana laibak miyamna angam ba mateng tawbina ba apil tarukle nakalamaromda ana awa ana tarabba layengi mateng yaurok triba relief camp sing da Arambai Tengol gi number 8794335709 da pau fawirang da ba khangalakle lamdam asida wariba tangdu leita da bafibam asi isilina ngaktani haiba wakalon amada tangdu leita ba amade nungsi sanana leminaba ireba ama ohena bahona minasi haina serolasin makatari Hauzik lamdam asida thokliba irang asi loisinduna hanagumna nungsi sanana tangdu leita bafibam amada hanjilaknaba ngasi Pangal Community of Goodwill Mission for Peace in Manipur PCGMP Manipur na sinduna Manipur gi mafam kudimakta mass prayer pangtokpagi manungsana Imphal gi Babu Parada leiba Jame Masjid so mass prayer gi thorom pangtokre thorom aduga mari lenana Jamed ul Ulema Hind Manipur gi President Maulana Said Ahmad Ahai sahi sa kaya gi mamangdagi nungsi sanana himinraklaba Furup masel gi marakta thokliba thokdo asi laibak thibani hanagumna nungsi sanana tangdu leitana amuk hana lainena bapana minase maragasida thokdo asi gi kudong saba lauraga pot sai gi mamal hengat liba asisu mari leinaba lenga ki authority na mideng sangbiduna hanagi mamalda fangan birka miyamna thengnariba waba si kohanbiu loinana bank ki amade ATM gi kudong sadaba kaya thengnariba asisu mari leinaba authority na mideng sagbiu hainasu mahana phongdoke Koi pochai gi mamal hengaliba pun magasisu ai koi authority na sarkar na miyeng changbiu maramdi public praja da wariba mayamasi masi yengbiraga mamal lasi hanangi mamal da dumak phangan binaba haijari ai koi tangdu leita na leminai dangta ai koi mas priyarama ngasi ai koi friday numita masjid kudim ngta Manipur gi ai koi tawjakhre aduga babu para jami masjid asida su ai koi ngasi mas priyarama hojik je koi tawjakhre anti oina Manipur si ekoi punmak laiminnabu wairasanu haibagi dua amadi ashirbat asiga loinana ayhangna miyam da pil tawjari Tharomaduda saruk yakiba All Manipur Muslim Organizations Coordinating Committee amukok ke President SM Jalana hainga si pangtholiba mass prayer asina Manipur da leiriba furu kudimakta aikoi amatani aikoi isilinaw ngaktani haiba paujel pirakle loinana malem da leiriba miyam pumnamakta aikoi tangdu leitaba punsi mahing ama pami amade aikoi masel gi marakta leiriba nungaina da bakya asi kauthokna duna hanagumna tangdu leitaba nungsi sanaba fibam da amuk hanjilakpo oirasunu hainasu mahana phongdorokle
मानदब वाफमसिंग असे मसी नेगोशिएटिंग टेबल दा फमिनरगा अखोई लेपाकी इंटरेस्ट कमन ओइबा अंडरस्टैंडिंग अबदा अखोई यानाबा अमा पुरकननबगी दमक्ता अखोई कांगलु खुदिंगमक्की सिलिनाउ पुनमक्ता अखोई अपील तौजगे असिगुम्बा फिबमसे हेना स्कालेट तौननबा any kind of circumstance ama fawba maikai khudingmaktagi thogan bidanabagi damakta akhoi maikai dagi mari leinaba punamakta akhoi kai kumna appeal tawjage tha sigi tang ahumdagi holduna state asida tholak iba furup ki irang asina maram oiraga Imphal East ki Khundrakpam Assembly constituency ki manungda hangba relief ken singda tongan ba maikai kya dagi lakpa mir singna nongmada sangda ba yadra ba polong kya sana thang na ba polong kya mating pang leptre ngasisu Thaubal district ki manung sana leiba langmai the tengbang group na Laitan Pokpi community hall da khunja singna sizinagada ba polong kya mating pang ke loinana tongan ba maikai kya dagi lakpa mioi kya na club amadi community hall singda hangliba relief camp singda mating pangli lamdam asigi mafam kya da irang na maram oiraga lanzen narakpa singna lairiba tongan ba relief camp singda Khwai Brahmapur Women's Development Committee Mairapai bi amasung uripok apun banupi lup unalna punna khusam natuna mating pangkre haina unalgi president Potsangbam J Srina phongdokre mafam asing ase hiram asigi matangda Manipur Press Club ta pangthokpa pawgi mifam amada mahanga phongdokibani pawgi mifam aduna mahakna makhachana hai tengbang khongsat aduna Gopal Ji Laira Community Hall Relief Camp Lamboi Khongnang Khong Netaji Subhasandra School Relief Camp Moirang Lamkhai Relief Camp Moirang Khunau Seva Club Relief Camp Moirang Thangjing Relief Camp Kumbi Awang High School Relief Camp Kumalam Park Sai Complex Khundrakpam gi tongan ba mafam ahum da hangba Relief Camp sing amadi Singjamai Akampar Ideal Girls College Relief Camp ta tengbang polam sing khusinake manung hanjin ba mafam da hangba Kumbi Awang High School Relief Camp Kumbi KDU Hall Relief Camp Senjam Khunau amdi Pukawrom da Relief Material watpana awaba kaya mayok na hore Fukawrom da thaknanaba afaba ising fangdabana pukrigi ising thakpadagi miyoi kya khanau naba amadi loklai hona singba naba thingarke Senjam Khunau dadi Relief Camp fawba hangnabagi kudong saba laitabana nupa singna singkhong da ngak senduna laikraga nupi singna punna mafam amada punna laihori makhoi busu thaknanaba afaba ising fangdabana pukrigi ising thakhauri hariba mafam sing asida mathau taba analayenggi amade asa athaki polam sing lamdam asigi club organization amadi mari leinaba lengaki loisangna mating pangbiu haina su mangna phongdoke Relief Camp suang hangdaba dum moi nupangai sina loina ma khoigi mafam haita effect taw mafam sisda mating pang sa khaga nupi sing sina yang wana le haweba akhoina pangi ba mating sing sina sufficient oiba natabanina sarkar gi makai dagi skuma mafam sing sida chatlaga kari lege haibadu mari leinaba department sing sanga ga yengbiraga yahonjaningi loina na moi gi darkar laiba khuding maksi hangbiraga mating sing se pangbiyu habasi appeal si akhoina loop ani sina akhoina tawjaningi Ya School Volunteers Organization na COVID-19 life set matam da sem kiba COVID-19 Task Force YVO Ya School na lansin raktuna tongan ba mafam sing da hangba relief camp sing da ladiba mioida tengbang kre tengbang adu Kumalampa Gaura Govinda College amadi Ideal Girls College akampa topike akalamorom da Kumbi Assembly constituency gi manung sanna Hautak Fuwala High School mayang langjing na sing ba mafam sing da hangliba camp sing da su mateng pike hari tengbang khongsat adu da doctor amadi physiotherapist kya su sargya duna relief camp sing da leiba lansin ra pasingbo analang bagi thabak sathabada natna mathok taba hidal lang takya pike Funal Singhi akoibada kundari ba tongan ba furup singhi marakta mahusagum nungsi sanana laiminana bagi pandamda Gama Ray Club Sanam Sandrok amadi Funal Maring Village Authority na punna sinduna ngasi Whitehall Funal Maring Kunjaugi School Ground da interaction program ama pangtok rehari Communal Harmony and Peaceful Coexistence High Hiram da pangtokiba interaction program aduda National Awardee Hairom Dhamendra Susaru Yaduna Hairom Dhamendra na sponsor toba sanana ba polam sing Funal Maringi imtong kuding da kursina kibagaloinana interaction program aduga mari leinana Funal Singhi akoibada kundari ba furup singhi marakta nungsi sanana leminana ba wafam sing phongdok ki hari Aroibada maroiba pau amukana pizari Sin Kuki Mizo Zomi Hill Tribal Singhi Oiba State ama Sembi namba MLA Tarana Toksilakli.
MLA Tarana Kudik Piduna Tongan by administration of demand to Ribasi Wakal Tadawi to Wong Haina, Kokomiki coordinator Jitendra Ningombanda Fondrokli. Suda level alalup singi designated game the Kedar Amadi Kulai Masing one a labor thing the day. Irang the Madam Oiraga Mio Humpudrama to Lake Haina, Manipur Lingaki security advisor Kuldip Singha Fondrokli. Abadi district Tarada open market sale Hangdoktuna Mio Emamamda same KZ Taratara Lengak na Lepomamanda Haying the Gifangalagani Haina, KFNPD Minister El Susindrona Lautokre. Ngasi Unity Times of Manipur na Preserve Prime Time News matang asida loisin jari meeting tabri sung bom kana khurum jari.